Jiribam gi HILGHAT Maning LEIKAI gi Community Hall da Coordinating Committee on Manipur Integrity COCOMI Jiribam branch na Sinduna Manipur People's Convention on 2 years of Manipur crisis ki Thouram Mapung Fana Pangthokkhare ngasi gi mifam atuda COCOMI Jiribam branch ki convener O Priyobata Singh Jiri College ki Assistant Professor Dr. Arun Kumar Mangang Social Worker and Buddha Chandra Singh Jiribam District ki ex Zilla Parishad ki Ahis Janaki Devi JMC ki ex Chairperson Tahemang Panmai Azukagi President Mutum Maipak Sana Mangang ZDRF ki convener Pramod Das Amuko ki advisor Thawal Mayum Razol Karim Amadi COCOMI Jiribam District ki advisor B Sarat Sharmana President member Oiduna Dais the Fam ki Mifam Aduda Laikidraba Athoba Singbu Ikai Kumnabu Utpo Oina Minute Ama Tumina Lepki Thouram aduda ki Janaki Debina hai ki bada ngasi thokliba lan asi loidri maramdi Manipur gi mafam khudingda chathok sasen yadri Jiribam da hauzik Boroikhal Babukhal na ching mafam da changbangam dana leiri masana economic tesu yamna akai ba piri hai ki geopolitical gi lani mapan gi miyoi sing changselaptuna lam sing loksinaba amadi land dominant tongna bani haina ofam kya su fongdoki COCOMI Jiribam branch convener O Priyobata Singh na fongdoki bada sahi ani suraba crisis asibu waroi sin loisin ngamdaba haibasi center amadi state lenga ke asoibini haina fongdoki